ing kumja lising aniga kunga humdoigi mege tang ahumdagi thorakiba kanglupki irang asida leikidraba singi mafamda ikai kumnaba utpa oina Kangpokpi district ta hayeng ayuk pung taruk tagi numidang waidam pung taruk fauba total shutdown taugani haina Committee on Tribal Unity Cotu na Laothokhre Cotu na Civil Society Organization singa kusamnaduna Faizangi Martyr Cemetery da thauramama pangthokpaga loinana separate administration gi ihauda thawai thakraba singi mafamda ikai kumnaba utkadauri numit asida laingaki loisang bank private institution pumnamak thong lon gadabani makal amatagi thauram pangthokpa yaroi tangai fadaba atuakai gi thabak thoram sing satpanatana gari amata senba yaroi haina serol asina makatari